Lupa crore lising masani sangna paket kadaba Imphal Kangchup Tamenglong Haplong Phawbagi lambi semba ngasidagi haunanaba Chief Minister na flag off tawkhre. Khulumjari ISTV ki paw miyang tabiri ba punamakpu taramna oksari haujik kamaru eba paw sandokna pijari. Asian Development Bank ki makada lupa crore lising amasani sangna paikhat kadaba Imphal Kangchup Tamenglong Haplong gi lambi semanaba ngasi Chief Minister Orkam Ibobina flag off tawkhre. Sauragna kilometer sama ahumrom sangadaba lambi asi joint venture oina Hindustan Construction Company Limited amadi Ventures Construction Company Limited na paikhat kadabani. Anoba lambi asina semba loirakpada kilometer samani phugan nipan sangba Imphal dagi khongsang phauraga Tamenglong yauba haujik satnariba lambi asidagi kilometer nipuga manga tensil hagani haina panaribani. Ngasigi launch tobagi tharam aduda Deputy Chief Minister Gaikhangam, Works Minister Dr. Ratan Kumar, IFCD Minister Ngamthang Haukip, Hill Area Committee ke Chairman Chaltolian Amo, MLA Zamhelung Panmai, MLA Brazabidu, Chief Secretary Onabakisor, PWD ke Chief Engineer Lokendro Yauna, Marile Nabamiyo Kayana Sarup Yaki. Chief Minister Orkam Ibobina Haikibida, Yamna Singtaninga over Mongda Sembadoriba Lambi Asi, Apiba Matamge Manunda, Loishinmangam Naba Honagani, Masida, Makal Amatigi Ayat Apan Piviganu, Lambi Semba Horopa Matamda, Nak Yeta Kundariba Miamnasu, Matiang Pangbiu Haiki. Priority Yamna interior way by Mafamsing Hibatare. State Sigi, Koi State Ki, by Shana de Queen Namjadaba. Lambi Sing Hibatare, Masi Sing Si 2013 Adudagi, Quina, DPR Semba, detailed project report Semba, Court Patorga, formalities, Mayam Sing Se, Luratan Sanction Toda Koi, Hori Basini, Sidanatana Sigum Basita, Impan Manundana Koi Karam Batawi, Impan Si, no one in Seleva Gari Mayam Se, Masi is out Tonanava. Yarin Kadi ring road my impan greater impan ring road Chingya Sida Taurga Lambi Sor Manung say the Gari so by heavy vehicle National Highway Degi Lapa Sidegi Lapa Mayam say Pawandana ring road Ama Semaga congestion to ease out Tonanavana Sigumba Yam Tangai Kadaba Hibatare Adudegi National Highway Hiragana Akoi Morisi Southeast Asian country ga yamna gateway of India haiga dunia koi Morisi. Adon masi akoi national highway si ama khakta da depend tawba yadaba. If something goes wrong, national highway amada complete block tawba daba. Adon akoi sidagi Imphal More Bhaya Hairo. Karigumba something kano tolaga dina. Sisu penen of lista akoi thamba. Lambi Patabadagi, Miyam na Chatok Sasin Taubada, Kudong Sadaba Kaya Mayok Narakpadagi, ISTV News na Tizin Bada, Ayang Pali Lambi Dagi, Mamang Pangna, Durdusan Kendra Imphal Phawbagi, Satliba Lambi Amadi, Makata na Porong Pat Lambi Phawba, Sat Chigadaba Hadiba Lambi Aswi, Adukimatik Pibam Patre. Zenims Pauduna Satlamba Lambi, Tinkibadagi, Hadiba Lambi Aswi, Miyamna, Yamna Maru and Satnariba Lambi Amani. Lambi Asida Port Hol Kaya Laiba Amadi. Nong suba matamdana ising thumjin badagi awaba khudong sadaba kaya mayok nari ngasi phawba lambi asi mari leinaba department na yengsin bidri khuna thariba koilasi ising thumjalaga thasu salaroi masi barabar haibani aduga asida cheliba ising jing water supply ki ising pai kaidna tawkhaidna komoi lere masi thajingraga ma minung sino makoi gi mathakta taseng isona warkan yakhidi makoida chelen to busung ngamjade so take the content supporting Nayopani Pugi Doctor, PW Party Mantri da, a civil lambian can be the brass, Party, one can read about Sudan, a civil lambian something in Bidra, Bon Mayor, Bot Piu Lakani Masimba, Todong said, Tashang the Motion the Pende Amarumda Porong Park Crossing Digi, Top Pava Satpagi, Lambigi, Makatangba, Modern College Mayada, Lambiki Nakalda, Pataba, Polamkaya, Lang Topam Oibedigi, Namtiba Manamkaya Lakpana. College Asigi, Mahiru Singna, campus the Labor Power Ngamdre. Maria Naba Singna, Pata Hauti, Langtopam from Asisu, Yang Sinbinaba, Mahiru Singna Puning Sing Silakle.
Imphal East ki manungsan leiba Sawambung Water Supply Scheme gi makada Sangomsang Youth Club ki lampak mayaida sajillaga sijinnadana thamlakliba reservoir asi lampak asida laikai gi yausang kumai ga mari leinana yausang sports tawgadaba leibana tha asiga trainthoi phawbagi manungda mari leinaba authority na lokthokpiu haina Sangomsang Youth Club ki secretary na tharukpa cherol amana phongdorakle pawgi maraktana break amatang laminakisi India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact tobiu. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punamak koknabagi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga layingba budi nadringai da saksal hobana hena fai Classic Hospitality Training Institute tha taru ke oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ke tang tare tagi class haujaragani hena akupamarol gidama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you break ki matungda taramna oksari makha taba pau pijari Senapati district ki manung sanma sini khul amadi Bisnupur ward number anigi lona ba mafam amada sahi talu khakta ngai ribi nupi macha ama izat manghal lam lama tungda laikhidrabi lansillu golmai gi asiba haksang sarkar ga yanaba purakpadagi ngasi rims ke mokjagi aroiba mathau mangam pangthonaba lawkhre JSC amadi miyamna mahaki thawai yaudraba haksang khongchat amaga loinana Bisnupur da leiba sini konda mathau mangam pangthonaba pukre Misi asigi matanga semkeba JSC gi convener Panti Golmaina sarkar ga ahumlak unaraba matungda maralaiba misak chapchabat charak phanghalagani haibidagi yanaba purakhibani haiki maralaiba misak customary logi oinasu matik sabat charak pigani ngasi mathau mangam pangthokpada sangba punamak maralaiba misak adugi imung malungna puthoklaga pangthokadabani haiki koi ngasi gi thodo asi yamna heinous crime oiba Prithvi da koi community zeleng nong community so sop tok tok da ba yamna heartbreaking oiba du ma thodo ama oibina sinupa asigi imong sibu accuse koi sibu very heavy oibigi punishment makhal ama oina not only legal procedure legal punishment logi punishment khakta duna customary gi punishment supina na bahina zeleng nong community makaina wakhan ama toina lep raba matungda lam asi magi memorial park ki damakta magi akhoi customary part oina lam 200 by 200 sijini konna pithokre ngarang ahing athengmada khanghodana sakhiba maina lupa crore ama henbagi potlam sing tumna sakre thongdok asi Imphal East ki top marang kampu khewa bazar da leba lauremam dhirian koba miyoi amana dukan bhara sandok yumne punna dukan ahum tumna sakre dukan sing adudi grocery sound system amasung mobile recharge card yuanba dukan singni mai sakpa aduda dukan manung da leba sound system gi anoba potlam sing tumna mai sakhibata natana Jeep ani Vent ama Honda Activa ama Kinetic Honda yauna maina tumna sakre Fire Service ki kangbu laktuna hena amang ata thokadabadagi kanbangam hauke emung manunggi miyoi amana phongdoropada mai sakpa aduda mangta kharba potlam sing adu punna lupa crore ama hengani haike minute 10 mukta yumji thuna mathak pok yong na salak pai anga eba dum
अदु सुमाय इसिंग बातिन मन लाखा चक पका दुदा सी योरम मबने अदैदने बकुन ज्ञान मांगी अदु मीसु काम नै तब टाइमिंग पुंग अमा हाइरे अदु फायर ब्रिगेड से हेक चाक पैदने अखोय फोन तोइस अदु मोय जगह हांगा अखोय हाइरे हाइबगा योरपदि खर थेंग्रे बदु मोय थिनाबनि खंदे माइ तौरगरा कनो तंग मोय कंटस लाइबे थेंगे मोयनि योरकान चाकपदि लोइरे अखोयने सुम कंजरिबा जगह युंगी जगह से सि कथंग वाइसन दबय वादुने अदुगा मोयने लागा अदुगा मोयना इसिंग दो कापान कनो तो लमफेल द लेबा चीफ जुडिशियल मजिस्ट्रेट इम्फाल ईस्ट की कोर्ट कॉम्प्लेक्स द डिस्ट्रिक्ट लीगल सर्विसेस अथॉरिटी इम्फाल ईस्ट की ऑफिस अमा ngasi CJM इम्फाल ईस्ट अरिबम नौटेनेश्वरी देवीना हांगदोखरे हांगदोकपुगी थरम अदुगा मरी लेना लीगल एड काउंसिल इम्फाल ईस्ट कैसाम धनेना ngasi hangdokliba district legal services authority asina national legal services authority gi leidiba scheme da ningthina pangthokpa da natana counseling amadi mediation gi thabak sing mapung fana chathabang ngamlagani haiki mediation gi amasung NGO singna legal awareness kuma thabiru kuma tamda musi office da la aga aikoina madugi awareness program di sinjaba amasung duga kana gumbi singna ain gi timang dakar ko tamda district legal services authority imphal iski asigi lejari ba office ja aikoina faminraga makoi gi apam bujum aikoina tungun jabaga loina aikoina ain gi timang pijabagi thawuk sathajaba Film Forum Manipur ki Hanige General Secretary Ipupu Sakhangdaba Singna Tamthina Phuraba Matungda Langul Singda Hundok Lambabu Yaningdaba Phongdoktuna Ngasisu Thamaiban Watham Lerak Machin Panchobi Community Hall da Wakat Mifam Sathakre Wakat Mifam Aduda Film Gamari Lainaba Masak Naiba Miwe Kayana Saruk Yaki Ipugi Maral Karino Film Gamari Lainaba Singda Demand Tauba Amadi Khut Thaba Yaningdi Haibana Singba Play Card Kaya Sijanaki Thaudok asigi matang da wakat mifam da saruk yakibi Senior Directors Guild Manipur gi President T Lokendro na wafum kaya fondoraki Kanglai Women Society na sinduna National Environment Awareness Campaign among asi sector maya lekai community hall da pangthokre thauram aduda Lausal gi Secretary M Sunil Maite Kanglai Women Society gi President Ais Mema Sanuna Singba miwe kaya na saruk yaki Tharum ka mari lenana memana phongdokhibada mahosagi khal kaitharakpasi kananaba u ama yalabadi ani thajinba haiba paujel mahairu singda pinaba pandamda tharum asi pangthokpani haiki Manipur ki situation ai masa khenarapa sigi matungina koina kaitharakpa khan kaitharakpa haitare sigi matungina koina yengzaraga wa akhoi sin ista bangsala iba mayam sigi yengaga pena sa gi khal sikai tana pagi tamta ya amma yan giraga su ani chajan ba haibo bibi wa kilonda sigi sida tawjaraga pena semjara ko program no International Women Day gi tharam ngasi Women's Committee of United NGO Mission Manipur sinduna lamyanba sangneda pangthokre tharam aduda nupi kayana saruk yaki Tharam ka mari lenana sobita mangsa tabam na haikibada nupi simbo namthaduna thamliba makai leibak si ingna signa leiba oithok loi mahana makata na haikibada nupi simbo India amadi Manipur government na hanthana yengbagi mawong sathari state actor amadi non actor singna namthabagi namada bisar tawdana nupa kaya hakkibagi chaitheng asina Manipuri sing mutkiba yabagi akiba leiri Sarmilagi khongjang ngasisu tabidana leiri haiki Masigi nupi maza singna amadi nupi singna lauriba thodang sing malem asida sauna sing thaningai oiba masakni sana khonabada aduga art and culture da peace building haibadi Santi Purakna Bahonabada, Asawazo Lebaki Isu Kiada, Sel Tungilamda, Amadi, Tabada Loiban Ibanate, Mayam Asiki Matata, Pikliba Iramdam, Gilehau the Sauzabi, Irom Sanu Samilana, Malem the Amatangaibi, Nairavan, non violence ki Hongjang Sanchilibi, Mahaki Tauna Lingzel, Malem Asida, Lady Bamipum Kuding Magna, Sonari. Democracy Zatpa Bharat na Mahaki, Hongjang Bukani Suna Sundaba, Ikai Kunadaba, Haibasi, Nomadi Swidana, Bharat Ikai, Piruk Kumduna, Malengi Mimanga, Sang Tagani, Mahaki Hongjang Buikai Kunabagi Mahuta, Politics the Kundana Honabiba, Vote Lepu, Ticket Pigi Haibana, Singba.
kaisum sangda laibini haiduna vote thadabadi yahandaba asigumba makhalgi democracy asi bharat ki karamba constitution da yawbage Rajiv Gandhi Khel Abhiyan Scheme gi makhada Department of Youth Affairs and Sports na sinduna tha asigi tang ani degi Kumal Lampak Sports Complex ta sathariba National Level North East Games ki ngasi sanakiba nupi masagi aroiba football match ta Manipur na Nagaland bu panjal manga sinoda maichiba pikre Manipur ge goal sing adu M Mandakini na goal ani NG Bala S Pramodini amadi O Rosni na goal amamam sanki Nupa masagi aroiba football match ta Nagaland na Mizoram bu penalty da goal taruk mangada maichiba piduna winner oikre Team animak na apiba matamda goal amamam sanaduna draw satpadigi kick from penalty mark na decide tobada Nagaland na Mizoram bu maichiba pikibani Nupa masagi ahum suba position gi sanakibada Manipur na Tripura bu goal amasinoda maichiba pikre Manipur gi amatangar bu goal adu Sava Sanana sanki Nupi masagi ahum suba position gi sanakiba football match ta Meghalaya na Tripura bu goal amasinoda maichiba pikre Meghalaya gi amatangar bu goal adu Baizung lang na sanki Chathariba tournament asigi waina hojik fabada Manipur na goal nipu silver kungamari bronze tara taruk phangduna overall team champion gi asa wangna leiri Lupa crore listing amasani sangna paket kadaba Imphal Kangsu Tamenglong Hablong Phabagi lambi semba ngasidagi haunanaba chief minister na flag off tawkhre Miyang tabiriba punamakpu amukka hana khurumjari